ngasi December ki tang 13 ki numidang waramda phongkhiba pause singda yawba pausing myamda pathokchari ahanbada paunil khon pause de kilokchari thokliba irang asigi marakta khulai paipa masel khut thonaba amadi nan manipuri hatpa taraina lode hojik lamdam asida thokliba irang asina lamdam asigi myamna kham thengna wanaringai jerek asida khulai paipa masel khut thoknaba amadi nan manipuri singi matakta khut tharakpa taraina lode thawong sing asi kanagomba khara gi thawin sinni haina manipur gi chief minister N Biren asawba phongdokhre wafam asi haukiba kumja inglishingam chamapan humbodra mathoi da thokiba India amadi Pakistan gi lanphamda Indiana Pakistan bu mai thiba pi kiba numit bu ningsingba amadi lanpham adu da leikhidraba singbo ikai khumnaba oina ngasi leibak sinba thungna pangthoknariba Bijoy Dipas ki tharamda phongdokhibani Manipur lengakna sinduna ahanba Manipur Rifles ki Banquet Hall pangthokhiba thawramaduda CM Birena makha taradun hai nan Manipuri singi mathakta khut thariba singi nungi wahan thok karino haiba wahang hangladuna makhoi khoi gi yekna banate khut thapam thokti haina phongdokhi India Pakistan lanpham gi matang da chief minister na palladuna hai inglishingam jamapan homodra matoida Indiana amadi Pakistan ani gi marakta sokna khiba lanpham aduda Indiana mai paktuna matam amagi is Pakistan haina khangnaramba Bangladesh bu ningkha tamba phanghanduna zauna mai pakhibani thokiba lanpham aduda Manipur gi home guard sing habildar gi rengda promotion piduna Bangladesh ta thaduna lanpham aduda saruk yakhi matam aduda Indiana Bangladesh ki damakta lepkhiba kaya sing adu kauthoktuna leibak aduda leiriba Hindu minority singi mathakta myat mipun chatharakpa jumkai amadi laisang kya amangata thogalakpa laibak thibani haiki ngasigi thawramaduda lenga ke cabinet minister MLA sing amadi Manipur police ki makok thongba official sing su saru yakhi kulngakpa ama laikhidaba tarukna fajan khibagi matangda social media da lanna sandorakpa laibak thibani JSC na phongdokli tha asigi tramari da salungpham da thokiba laibak thiba thodok amada kulngakpa ama laikhidaba aduga tarukna fajan khibagi mayokta sem khiba JSC ka thawal ASP ga yana khare haina social media da lan sandorliba si laibak thibani haina JAC asigi vice president sarangthem atombana phongdorakli ngasi ayuk thawal khonauda pangthokpa pawgi mipam amada JAC gi vice president sarangthem atombana wafam asi phongdokladuna hai ngarang numidang puma panlom tabada JAC gi mute singa thawal district ASP Rakesh Balwan ga mahaki office chamber da unakhi unabaduda JAC gi maikaidagi salungphamda thokiba thodok adu departmental inquiry tawduna maduda senaba police personnel sing serak piyu amadi phajin khiba khulngakpa sing condition amata yaudana thadura o haina taksin khi ASP ga wari sanaruraga toraklaba matungda social media da ASP gi office chamber manungda unakhibagi photo ga konana thawal ASP ga JAC ga yanaba purakhre haibagi aranba paw ama social media da sandorakhi ASP ga unakhiba duda JAC na taliba demand sing adugi sabchaba paukhum ama piraktriba phawba khongjang makha tana jangsin khigani haina ASP masada thamnam khibani maramaduna kanagomba mioi kharana aranba paw sandoroliba sida myamna thajabiganu thawal ASP ga JAC ga karigomba hiram amada tayana khibaleite lenga khimai kaidagi sabchaba paukhum ama phangdriba phawba JAC gi khongjang makha tana jangsin khigani khongjang asida club organization singnasu JAC da mating pangbiduna apunmagi pangal sagat minaduna jangsin minasi haina makna makhata na phongdokhi kanglei pakki mera pause dagi lokhachari Manipur lengakna sinduna Bijoy Dipas palan pangthokre Manipur gi cyber crime department fail oire intelligence pau pirakhidaba thatra manga rom phare siam na hairi political gi thaunsin manba tongan ba hingsa gi thawung kya chathaduna lengak asi inthuba agency khrana akanma mawongda honarakli hanak set asida khulai paiba masel khut thoknaba nan local ani nongmaina kaptuna hat khiba du asoba khut khrana insinduna tahonbani set asida tangdu laitana lehendana ba honabani agency khrana tongan ba khulai paiba lup khara sengbatuna ikoi masel gi marakta sinbagi mami tari oriba phiba masida Manipur police department gi makhada leiriba Manipur cyber crime department su fail oire intelligence ki kangbuna su pau pirakhidaba thatra mangarom phare haina hongi portfolio su pairiba Manipur gi minister Nongthombam Birena phongdokre wafam ase ngasi ahanba Manipur Rifles ki Banquet Hall da pangthokhiba Bijoy Dipas palan tharom ka mari lainana
Chief Ministerna wafamsing asi phongdokhibani Bijoy Dipas Thoramaduda Minister Singh T.S. Biswajit Thanawjam Basanta Govindas Kunthaujam Haikam Dingko MLA Singh Sapam Kunjesor Karam Siam Thangjam Arun Thanasam Premchandra Yauna Police Amadi Civil gi makok thongba official kya susar uyakhi Thoromasi Kumjali Singh Amaga Samapan Humphatramathoi gi India amasung Pakistan warda India na Pakistan bu maithi ba piduna matamdugi East Pakistan hojikna Bangladesh hairiba leibak asi semkhibagi lana duda mangjil thakiba India Army gi kathokpagi thauna lingjelbu Chief Minister N Birena na honana ningsingduna Leikhidraba India gi lanmi singgi maphamda mapung phana ikai khomnaba utpaga loinana wafam kyasu phongdokhibani Amorom da handak Union Home Minister Amit Shah na agenda aaj tak Lisingani Kunmari da Manipur gi miamda phongdokhiba wafam amaga mari leinana Paumi Singh na Chief Minister da hangbo wahangi paukhom piraduna Chief Minister na mahaki oiba mat phongdokhibadi matam asida tholiba irang asi external aggression yawi haiba wafam adu thangai sengna illegal immigrant na indigenous population pirakpa saithieng wafamni Union Home Minister Amit Shah na phongdokhibada wafam oiraga ayhaki mat oina irang asida drug lot kaya amagi khut yawi haibasisu miamna hena khangnarabani haina siam na makhata na phongdokhi